Hello, every good evening. Welcome to MANUNG HUTNA the Ma'am Puno Putara Muksage. Well, 3 years of crisis. Aduna chayo mapung park doromne hazik me tarik ahum sida aduna laiba kuki me di meite go classes sigi marak sida hazik manipur gi oiba tongan tension je hazik se atopa kanglup amaga muk hazik kuki hairi be masigi jati jiga yamna kanna koi ningai sangdana ba madi tongan makhal gi violence lak bajini aduna hazik koi gi ngalang nan thokiba yam nuai de thokdok tarik taruk amadi tarit ki ahingi lonaba ayu ki pung ama tarak matamda tonglau bigi khoi abik pangang sibgi thokdok amadi masigi makha tarakpa escalate tarakpuduna masi CRPF camp dagi nongoi kap tarakpuda mi hum sikhiba aduna sigi mamangda hazik manipur ki khwairi gi luri ba wahang de manipur ki chief minister anauba Shri Y Kemchana February ki tarik mari dagi manipur ki chief minister oirba matungda tarik tareta Ukhrul district ki maruina khoi litan gi manungda sarai khongda Kuki amadi nagagi oiba irang amuk sok thorok bajini aduna kuki amadi nagagi oiba irang yam historical background yang matam achoba mamang da thokiba 1990s ki matam da akoi ge achoba irang thokba misimina mayam khak yaw khiba leire adu ikang khangawdana hojik manipur gi hana gi chief minister resign tor mutungda manipur gi president rule lakhare president rule chahi ama mapung pharak matam da manipur gi anauba lengak lakhibane aduna kari maram gi namakta ikang khangawdana for the last 3 years sida masigi adum ba thoidopa Irangi wafum dilate tawdabu tongan basing saruk singda kuki na nagagi mioi singda khoi am ka hen bamong ot ne bi wafum leige aduna lengmai gi khoi village sige maroina masi thoki ba mafum si khoi leimu khongda nagagi yum mai thagi bi wafum leigre aduna tongan ba nagata mafum singda kuki militants natraga kuki gi terrorist kanguna nomai kapsal bi thokdok sing thoki bi wafum sum yam khak leiri aduna another kuki hazik koi gi attack torpa koi gi maitai da ngarang nahan tawkhiba matungda ngarang si yamna nuai ta thokdok singi manungda Imphal Ukhrul lambi da kuki militants ni chingna bane di hai tawdabu hari mafam jira kuki militants natna atopa mioi singna masidai da attack torok na bi atopa lambi laiti habi wafam leiri aduna naga chinau sing tongba private vehicles sing da kapsalakpa nomai maru amadi tawsalakpa ambush na kudak ta mioi ni sikhibi wafam le aduna hairiba hazik thokriba irang sina maram oiraga leiriba kanglup ani maru ina naga amadi hazik leiriba kuki gi marakta irang siam ka hen escalate tor madungda manipur gi oiba broader section da yeng mutamda irang siam ka hen momong da chakthoroga community ani gi trust se masi amona samjanba yaroi da gi momong da leibra natragana hazik leiriba naga gi maike de gi hairiba Makoy Chatariba attack Sigi Makatabada, Hosice, Makoy Kari Tawudori, Natraga Kari Torboyagi have Sikanagum, then predict the woman there, and Luri Wang de Hosek, Manipur Lengakama Matunda, Manipurgi Lengakna, Haribum situations in control the Wungamibra, Aduna Todokse talk to Namanda, Manipur Lengakna, Haribum Fumsi, Hanadagi Masi, Yam Irang Choktoga, Baduma Mafumka Oiri, Aduna Manipur has a total number of 898 Sigi Central Armed Police Forces deployed to Rugale, have you often delay. Hai bame say yam sensitive oiba zone sensitive oiba area jingda matogram na karam among the scenery bage hai wafam sine aduga amarom da muk since from the last 3 years da lady ba mapalangi lakpa central forces sing se masi khoi indiana khoi kuki militants sing se khoi proxy waro in sina ye abugi wafam julai re adun proxy militants in sina matung da leiba indigenous people sing da lan tole habi tongan allegation mayam khak tawiba le re tongan ba organization sing mai ke ge adun maruina hazik kuki gi mioi sing na naga gi mioi sing da hazik attack sathar kuda mioi Asi ana Yaruba aso open Yaruba yam ka hen mung the soga riba mioi sing si masi sarkar gi maikegi masi kutak ki kari action lokhala mutung da makhoi da chap chaba justification am khak pi bangam gadori bino natagana somna de silent spectators amoina manipur irang thom mutung da cover of tawa sarkar gi masigi policy am oibra hai wahang chini adun administration kadai de sakhar ge hai wahang siam chaw wahang ni so maruina today we have another cookie attack 2 naga kill so I welcome Oda Michael Lamjathang, Thadou Leader. Welcome to MANUNG HUTNA, Michael. Joining us too, Oda Lai Frakpam, Ibotombi, retired Brigadier. Oda Ibotombi Zubutaramukchage, and shortly joining with us, Oda Rinku Khumukcham, editor, Imphal Times. So I will welcome all the guests on MANUNG HUTNA. Another cookie attack, 2 naga kill. I randomly Michael da Dum Lakserge. Michael Maruina,
armed forces sing si akoi gi chingi sharuk singda yam phadana ba dum marang kaina deploy to way often slay aduga lady ba yam sensitive ba john ajiki hai ba ukrul lambi si yamna koi irang si yam chawn thoga more than 52 houses hen mai thagra matung da achauba mafam sida koi gi irang si anytime hor po yan lai bani tabodo sarkar gi section da bana tragana hajik administration gi section da bajina maram oidana hari mafam si achau lob holam khak lai matam jida naga lakpa gari sing da hajik attack to selak pada miyoi sing siba hai bo mafam sida gi homina ji ai marak ta samjindra ke kari kari wafam tham mining yamna nungai teba thodok nengarangi convoy da sakriba kaino mayam singdo ina yenga kansida gari mayam su attack to silaga thomjinduna adumaina toduna micham prasada innocent peoples mayam duda just a day after the chief minister visit by taking that Imphal Ukrul road adu thodok thokpaduda akhoi Manipur macha tangkul naga dagi belong to jehiba mi ani lehi de badu yamna ngai te ba phongdok chai aduga isabak the strongest time they condemn to ni okay aduni subai sida terrorism haiba se zati pizati amta leite ba adu nahan gi trong lawbi gi thodok sisu tangtaret dane ngarang gi thodok kisu aitene in just 10 days manung sida tongan tongan ba mafam da adumaina civilian sing se adum so adum hat le ba aduna Manipur se yamna phataba room da phataba news room se adum thole ba killing firing adugumba bombing incidents sida Manipur se headlines da adum yawe ba ko so yamna nungai taba pot amane adubu sigi thodok se the honest high tare solely lies in the state government neighbor because law and order have a state government ki subject neighbor. When will the state of Manipur le ngak na karam kanda lesson learn to badage Manipur praja mayam sing se ngasi Imphal Valley da full night da adum mera rally dum chatpa haibe se akoi gi discontentment penjadaba phongdok pagi step amaneba or adugi do violent level phau lakta kansida adum tongning bagi zatla or Manipur government se government haibadi authority ne authority se koina mi prajana in elector aga thamkiba government authority amaneba moina ekhoi sida praja sing sida fajana convince to ba mathau tai ba convey to ba mathau tai ba whereas hojiki phibam sida maroina Guwahati dagi la kan sida thamanga suba gi rituals to de ya de ba tonglawi da tangtare da attack to sila kan sida si thodok to kan sida very unexpectedly mayam sing se loin mak pakhat na khare ba loin mak pakhat na mathang sida kanada tagani hai mathang sida somda tare ngarang mak just 10 days sida ukrul road da tare ba doi taradi people are not satisfied praja sing che restless apprehensive oi kreba ki kreba they are not feeling secure adoi taradi government na sigumba mayam sing se justification people mahut to da or just action lo khatle ex russia pi khatle si tore hai bai mahut to da praja mayam sing se confidence se build up to ningai gi damakta engage to mathau tai but instead of trying to justify the actions taken up ko adu exceptionally government needs to be more proactive si sida sigi engagement si sida chief minister masa makse yamna kaino hoi phataba yamna unusual matamda tholak patara basu thodok se ma hek charge do bodegi ngasi phawe se sida after taking charge as a CM thodok se violent incidents se yam thokreba misi su yam ligreba but people are very tolerant praja mayam sing se adum tolerate to riba adubu tolerate to be high taraba su sigumba level se threshold level high tare si yo sil lakrabani na hojik aina yenga kansida Manipur praja mayam sing se yamna wa khreba
Sikai karigino haita radi government works on appeasement policy. Kanagi appeasement policy kuki terrorism ki kuki terrorist kambu singi appeasement policy da chat pagine ba. Adu government should not work on appeasement policy. Adu engage to hiba kuki zo council ga accountability fix tagadabra or engage to hiba civil society singu fix tagadabra or kaidobi kariki bagi ekoi yaude ekoi nate haina kuki zo council na ekoi yaude haina what is stopping the government to crack down or to hunt the perpetrators adu heinous crime o hiba adu gomba act of terrorism commit to hiba missing do phana bagi dabakta thabak mayam sing se lokhat ningai gi se utpayana na public na pamba at least khetang urisu what stops the government of Manipur and the government of India ko adu to don paikhat na bagi damakta karigi lokhat tabano haibese. This is what the people of Manipur mayam gi khulaw amane ba hojik se. So swai gi matang si sida zati pi zati leite egi wakhanda because terrorist kambuna tangkhul oigedra thadou oigedra anybody oigedra moina adum toki na sigi elements mayam singsina Manipur se instability da thama akan sida yamna minthi da puari kai prithvi gi marak sida thambi bane ba. So swai gi matang sida the inaction of the government of Manipur government gi inaction haibese peoples are not satisfied. Okay, Michael, since from the last so when we look to the ground reality, peace cities but in a peace from the I don't know. Manipur Chief Minister Sri Y. Kem Changa, Major General Gaurav Sharma Unagi body like I don't know. Unabamatam dazu Hazik Laiba, Assam Rifles ki South IGR ki Major General Gaurav Sharma Tham Gibra, Manipur ki Hazik Laiba situation is sensitive to you, but now it's control I will which away Prazamiam Sunga Yaning Dava. Manipur Santi lady have the curry ground commander of Santi lady. Hagino, Naranga, the Mishimina, Yauri, Manipur for the last Mangadi, Tarung is Manipur Jahazik totally unrest. See Lambi at Pavuyadi, even acquaintance at Wazik Lambi at Pazida, might have Madi Lambida, Quishano or Prazamiam. The Loin Tola, Hazik Lambi, Lointing Manipur, the total shut down for 5 days. Numit Mangani shut down to what I have seen. Atop Pitribi history the Bawa shut down to you from Bullet have that because of this government high the Riveranatraga Masiki governance in either Prazamiam, Koshan or Rumiamze, Nasidi Prazamiam, Tolaga, Maniputa, Koichara Helazu, Shirazu, Mangani Ziri Karigum, the Tower, having a Duki Kola. But now on the other side, Major General Adumba, Assam Rifles ki high official, high security official labor, Manipur Santi lady, Heidi Habidare. So, what do you say about that point? Assam Rifles so component amane ba ko agency gi marak sida ado CAPF manung da su yawi aduga Indian Army su chinge ba moi su yam role yam chaw na le adabu Imphal Valley sida moi gi presence yam na very minimal ne apspa su like tabani na lo thokhi bani na purely in the heart of Imphal CTC sida moi gi influence or presence yam na minimal OJ Moise they mostly deals with border aduga hill side tare apagi mafam si sida yamna deal to jabane ba. So Assam Rifle gi IGR South ga kaino unaba gi just normal meeting ne ko adu aina yam ka hen na yam chaw na photo ops oina idi hiding de even Unified Command high hiba combined headquarters ki meeting fause second Wednesday of the month sida dum pagthok ka do bane ba ekhoi na khali sina irang hek thodo otho adi unified meeting phambrai na khalle ba no na te ba order to fazana yengba tara adi Unified Command haibadi combined headquarters hai tare Unified Command sisu moigi combined unified headquarters su ahum tho na leye ba amasi sina kainone combined headquarter amayawi amaisina strategy headed by advisor security amasisina operation headed by DGP ne ba si component si sida tasing na yengba tara di army ga
chief minister or any politician or home minister una bahai bese khoina yam chauna lobai wane. These are all normal meeting. Instead ninki da una go do ne, but if possible to saying that see yam chauna photo ops the ura kan da khoi, that will not please the people of Manipur ko. Adu gimaram oiduna khoina pamba se people wants output. Praja sina output pame ba. People wants action. People wants to annihilate any forces or any anti-peace elements, irrespective of which communities. Tampak das maina to bagum daw na ching da su to view hai ba se khoi thadou singi pandam amane ba. Then only we can coexist. Now the hills are overrun. Parallel government daw na run to hi ba lal ho ba su militant kambu do na chalai to bani na adu su moi na su proxy ne ba. Another government of India ki proxy ne ba. Khoi ngasi honorable CM Khemchanda taina ba or home minister Govindas taina ba atei tei da taina ra ba tara ba su ultimately moina karai dagi instruction lobra ayaba lobra hai Delhi ne ba. Adu ai tare di khoi na moida yam hai ra ba su kana roi ba. Adu ki maram oiduna khoi na hai ba yaba phibam se this is purely Indian state ki design ne ba. So si se kari gi no hai tare di cookie appeasement policy gi ne ba. Sigi cookie appeasement policy se adum to ngai di adum sant sukal hala roi ba. Sidi very clear ne ba. Adu moina terrorist oina treat to bi ba. The act committed by those militants groups are no less lower than terrorist act ne ba. Adu terrorist do na treat to bi de ba gi se problem ne ba. Si par Manipur praja mayam pen de ba se. Now hanadi sigi meitega sigi issue hoina haye ba oidre ba. Now people started thinking meitega khatna ba already kaidogi honorable CM Khemchandu Kampopi da laga kuki kukhul da chalaganda uraga jirbam da unabra karam kanda meitega kuki yanaba leraga meitei amabu lakpa yabra CM oirabasu anybody oirabasu ekhoi meitega kuki haiba or Praja people to people khatna ba se leitre hostility se leitabni hai ba se moina hai kreba. Ado itaradi moina pambadu hanna irang sagat pa thodok thokhan ba kangbu vested interest kangbu Chuchampur maroi na Chuchampur dagi and to be precise kangwai tuibung adwai dagi tarakheba 2023 gi May gi mamang du thokki ba mayam sing du kari gi intention da no hai taradi mantam du gi chief minister ga yana da bagi moi sauba gine hozik CM do lotho kanjeda moina hozik se anobo CM se yana khreba adu dagi mayam se changhan khreba adu itaradi why people have to fight. How many people started asking adu itaradi last 2-3 years sida moina sagat liba proxies mayam singi anti peace elements mayam singdi adumatik lingrabani na no mai khulai pai rabani na adu mayam adum thamba yada bani da moiso test to na bagira trial to na bagira adum casualties e khoi dum taiba. So these things has to crack down to ma thau taiba si mayam sing se crack down to ningai gi namakta do we need the people to struggle like this praja mayam sing se all night the whole day da adum shut down 5 days guma se ko ma thau tabra adu crack down to ningai gi namakta. So government sina proactively hetang bu peoples to people trust lang na bagi damakta engage to ba mathau tai. They need to take extra miles moi na ketang extra efforts piba mathau tai hai be se ei maram di the onus lies on the state government se ketang improve to jan ning ei mai tam jage. Okay, ai retired brigadier ai odapet Ibotombi lak jage aduna Ibotombi marwina akoina lanchi hawgalak pa matam da akoina ubuje praja mayam na amadi suspect over akoi Assam Rifles natraga paramilitary forces inda leiniba kuki lal hoba natraga kuki lanmi singda makoina support tawi haibagi wafam achawam khaksu masi mamang mangdagi hanjana hairaga lakune aduna hajik maroina akoi Assam Rifles na kuki militant singda support tawra haibu hangjani lakjani support tawba targadi hajiki ambush tawriba sigine ai mari lain hanjar kador marimde ngarang ambush tawgiba mafam se Assam Rifles samadi paramilitary forces yamna kung leiba jaga inang nakba jaga singni aduna hairi mafam se hanadagi jo hauna masi yamna sensitive oiba jorum khaksu oire aduna Assam Rifles na karigumba paramilitary sigi kukila lobujing the support of udaragadi hairi ba kukila lobujing se with all those sophisticated weapons mohoi am line chingi saruk sing da khulai achaw chawba arum mayam je masi am line access to no magi manam achawam khagoi aduna
mamang mamang dozo akhoi ningsang bya baje NSNIM gi press statement gi matungina Assam Rifles are supporting Kuki militants by providing logistics aduga military support intelligence haibu gi wafam bulai NSNIM degi. So as a retired army officer, how do you see in all those statements and hajik thoi ba thok wathok singda? Chom nang birebo question che Assam Rifle ga Kuki militants or terrorists ka mari dena brado mother holding da akoi gi 4th February da Chief Minister Waibane Khemchan Waire said you matung major 3 incident hokre litan da ma yumai thana dana. Yes, more than 52 houses were burned down. Adu loira matung trong lobby gi aduga ngarangi unfortunate incident. Immediately after litan gi incident ek loi baga mafam do as a sanitize torum gadabani large scale mafam do da amona tholok tanaba number 1. Number 2 trong lobby gi se moina kapai se rocket ne RPG improvised RPG ne RPG se mainly thaina di tank kap na anti tank haina male moise rocket propellant grenade chini 40 mm ne aduga thaina di mainly yekna begi tank se thwaina ba season ara me thaina ni ko okay baba second world war da adui matung da madu de fragmentation and round na musuleri fragmentation my round se ne anti tank fragmentation and subutana thermobaric haina changang ota high pressure mai jak patong na tohan badu moina kapa ise masi se fragmentation ne masi ki range 500 meters or maximum effective range se 500 to 700 okay echi gumba fragmentation gumba adu itar di village sigi 400 500 meters the laga moi laga lai se ani group ani ni ama equipment no mai ama rocket ama panana ba mi ani ni tarkaro e mari moi backup lookout covering party loi tar mi tare ni pan tara gumba la am gane mi tara muk mafam dudal loan laga 500 to 700 meters village du gi mapan du wok to laga kapam basida di aina khanbada ain pura security you blame to roi ko adusu there has to be some the accountability ama kanana lalino the accountability ma fixed opom thoi okay secondly moina to review action to sheer terrorism angang ani thataruk suruba angang ama hat paise mi ama normal mi ama thamoi da chungom ngomoi du halaba matung da moina halaba matung da di moina kalam gani as kapase aina khanbada randomly kapani kapadu da yum de am chauna kungong digi nakan du da leibini na kwai nakpani na kapadu da wall da pan kadran kan soidana thonong do pala changa mi sire madu de gi di mayam sloina ba diswan tore khoina nate na akoi kai matam da khoi se thermometer am gala ga machin da mela ma he ngang ta di mana chumani hai do adugi sulai ponte ajik di anai tha jale worse is aina nuai ta budi immediately mi angang ani sira matung da condemnation PMO side na tra MHA dige mo bola khide right ko kai ginom da Pakistan na tobo tar di kudak ta condemnation nu minute manga da dum statement is to honest there is the aduki horrifying and such a heinous crime hek thoki baga madu the condemnation masiki condemnation se lak tabagi soi besu koi gi ai haji present sarkar su moiga same sarkar ne PMO the higher at least masiki condemnation ama issue to kom thoi and ibam chumdrana aduga as a chief minister Khemchana trust deficit che haidi Santi si prokna wa na man lam da chal jiri bam da chale ukhul da chale kangpokpi da chale loina phai du mo adubu Govinda sahab ne di chalu re hajiki mafam chida as a minister incident side prong lo bida chief minister chalu laga mana soi ba khungang du da khara pacify tor dana moi che kitang awa ba phongdok min dana adu toram ba du ga prime minister gi natraga MHA gi statement am to mo to hajik foi ba lai Foi by rang se masi 50% reduced or money. I wakan niko. Okay. Masi kise. Now, coming back to specific to your question. Kuki militant sing se. O terrorist hai militant hero insurgent hero.
militant insurgent and when use story what form said terrorism ne moi marakita moi se 90s da nagas khana matam da moi gi organization jam pm moi yam pm me haidi matam da double barrel gumba single bore gumba no moi se na ram moi na khale boy wakan da madu dei da moi se kara setback kara phangki haidi moi da casualty am tau khi ba de to moi na khale as Mao Zedong gi warm like the peace comes through the barrel of the gun nai do no mai le ra koi strength is no mai le ba na khale mo sorry no mai le ba na khal ma do na 90 de gi 2026 36 years da moi je latest khoi dia phawan no mai equipment war material sing che doi na ba de to ra ba marak sida 2008 sida karim bok to da ba cookie sing che straight away su hai na tham jang ra right suspension of operation whatever wisdom government of India with Manipur government and this militant government jab tum ai marak thasar ga hazik adum ba kaim da mari laina da ba ai ta su se lak pa de moi se season ra matam da naturally su to matam da moi sing che as a source they were used as a source by the security forces. Okay. I will not name a particular security force, any security source as a countervailing intelligence lobby mota valley based insurgents, Naga based insurgents and any other insurgency groups who without su moigi the information lobby su provide the way. Okay. Matam bara adu kari toge the over a period of time they have become very high moigi strength am kankhala matam the example ai ama kot to jege ko Sri Lanka da LTT se ne na amina train to bune atiki mati kalla matung de ne na mai bi changse laga moi se disam tar ga khana ki similarly Punjab ta Bhindrawale na am tabiram mani Blue Star ko na to ki do gi Bhindrawale force kana na to ge da Congress party na du matam du da akali dal se yekna na bai da pa na bai na linkhalak pani madu ngamakta da na unfortunately 1984 Operation Blue Star hai do madu to ki ko adu matung do haidi example ko in picture che similarly American sing na Taliban se rest to bani American sing na Afghanistan da Taliban rest to Russia ko pai to batam da same Taliban America ga mukhana ki mo se disam to no da American sing na ngam da na mo du de withdraw to ki Afghanistan similarly hoje ki matam si da cookie militants terrorists did right time hajik matam to charabra moise relentless operation to ke heta nam thana ba moise heta mau ye chondhan aba Indian army gi natraga security forces ki there are about 1 lakh boots on ground Manipur da lakamadi hena le ba boot che siena raga apply to ro but the hajik matang na hari hangi ba question moise do the army or security forces, especially Assam Rifle, hand in club with cookie guy chair. I don't think so. Simply let him buy Kangna Toina to buy a proxy Senagadabadi. I Tajo Wali. The only thing is, okay, you be ranks in the 30 political aim Karino, military aim Karino. ngasi ba to open domain the military aim se senior na kasi ba tholak tre unified command na issue to bom thok tra ma ki military aim se military aim da gi matu ge na mandate hai na moi gi engagement gi policy ma pibam to I du toraga unified command ma si je accordingly operation to bom to unified command jo why DGP and security advisor 3 core commanders is the Puraga Matam Karagi, Thadaruki, Su group 6 back to Loitamo, Kemta, no way you loan Jalagaloitamo. Quite the Ludi say, no way by but no way say, Padring, a Maji Ranche, Trong lobbing a seat or Rangarang, the Emculenda Bustore, Hayang Mother Torcani, Mohi aim the Masik burnt over temperature Tabatum, Irang Sagalaga Tobani. Adu itar dia koi dia hajik cik tahuise reaction ne, reaction public te reaction lai, government te reaction lai, security forces te reaction nak tu ne.
proactive thamagi matung da kai lakto no na kama oktra badudi madugi duna ai hygienic bad okay aduga da me maru khoi ge hajik lai ba cookie ma di nagagi lai ba irang si khoi na uho khangau matam da ngarang nahan gaktani haiba dari masi escalate tawraga February gi tarik 8 tagi adu Manipur ki koi government of Manipur na lita and thokhraba thodok se sigi matung sida security gi oiba section thawrang hai mafam chingsida masigi any kind of lapses laitana we know the government of Manipur gi local khongthang je kari ubi howe khamain thamiring moina security forces se khara reinforced away mafam da some vulnerable area da deployment away the only thing is asoiba labor sing da koi sidai da hoje power accountability amboleite accountability the responsibility mana masi soi bani he has to be accountable aduge accordingly magi you have to check kan tab soi tarti that's the only language adudai du da ngarang mukta da moina police na escort po in hai police na escort por litan bo por muga litan de moi police masa gi barrack ta chakre hai adu oi tar de koi visionary moi chille ba kamu de soi dra ba yes national highway 202 se vulnerable ni moina hajiki litan de gi kari pm kulen ba takhat pa matam je sida cookie gi pockets lai sida hida kapai ba no mai su normal nomina nate sniper rifle na ni mase mi accurately makok to police adu sniper rifle hajik dragon of rifle ga je lising amaga 1100 1200 meter gi range ni thaini gi ni very vintage thaini gi na second world war gi nongmai ni adu mapu line phange dragon of rifle india na mi hajik chen adra tu padu ma map che chen amne madu gi damakta police sing che khana gi ko visualize tor ga masi gi amma haidi si amna chakhe dangari trong lobby thokhe dangari incident ama mu thokan da na bai damakta security escort to a ukhul bo chappe yadra number 1 madu do masi gi damakta masi gi accountability ama chief minister has to be very very relentless haidi ma se khara pangan kan batabne ko nata dana koi gi delhi gi string chanaraga hai delhi na hairi ko dinge loina ma adi ai wakhan government pure che election gi damakta ra October November December election to the receive gi damda chalaina bi gi damda tawrina natraga masi Manipur gi irang se sob to ge na tawrina madu gi vision du di kya o wale adu damta haju chu late oidri tha taruk se relentless haidi am chathi operation am to loina ma barakta thamu su group singche aduga border selling as well as noi gi border fencing khara thuna tawraga mokoi gi against the intelligence kaidon ngam dani Sri Lanka da ngamaga JNK da ngamaga koi ke si de ngam moi ke gi no UN da chara ge nena mi pagara perform ta wi ke dong ngam moi don si de si adu will dam lai ta ba dui dam ta clear mandate clear military mm pi ta ne ko ai wa kan de yes very good so once again another cookie attack 2 naga kill so this is a topic aduna ai makhata jarke ngarang na handagi khoi misi mina mayam khak yawba aduga sumba any casualty sumba attack um lakon da hajik Manipur government ki mai kerege hajik se condemnation and another thing ex gracia hajik yam toina tarise aduna most of the time khoi irang thok tringai da masi prevent the way wafam di yaude masi irang tho matung da irangi mafam dur changba aduga irangi mafam dur changaga khoi ge violence sigi matang da khoi makha ta ba thijin humjen ba tawba aduga most of the time any cases whatever NI the case na give wafum ne dik laise aduna ngasi ba Manipur gi khoi gi aru ru case myam khak pai kon tam da NI na pai ba case da Manipur gi praja myam da matam chana kari karam ba case deliver tawger ge ha wafum sine aduna hajik Manipur gi lebak myam hajik irang haurga hajik Manipur da hajik se it's like burning khoi achauba khoi mai ma chak ba dong lai ba se NI gi case statement ma khoi gi pirak pa ma khoi gi result ngai ga lai ga dori bra ha wahang sine ai lak sine ge aduna Manipur gi sumba khoi gi balance ki matung da khoi gi hari mfum jin changjan ba rather than preventing so how do you see this hajik palibo government ha mamang da level government continuation process ni Manipur gi government have tawur ba gi government it's okay well and good tha hum padri mapung padri adu kari kamai na thambi be hadik thoi ba thodo misi mina mayam yakwa micham mayam khak yaruk ba micham nungti gi sijalak ba so who will kanana da masigi responsibility la wom thoi have wafum jik kari wafum thamini
Hojik President rule matungda semaiba Sri Khemchan Singh na luchingba government se sigi keno se yamna sonba upai rei leitabagi mawng ama khak aduma uthokba madi yam chawng tai khoina Okay. haibadi mana jiribam chalubagi hek halakpaga nongan bada tronglawbigi incident thoe adugi matungda amuk mana ukrul chalubagi lambi sida hek halakpaga nongan bada chamana ba attack thoe adu desperately Khemchan gi potse sabotage tawnaba hotnabada mi khara leirabra haiba number 1 ama leire aduga magi government se sabotage tawnaba hotnaribado madugi backing the support to mi ama leirabra haiba si yam chawna khoida hangbagi pot ama leire haibagi atta mi ama haibadi it is aina point tawjar kadoi de amani se pahalgam gi khoigi terror attack ta khoigi nupi angang di kha amaga mi ama sigibado adoi the prime minister na khwai hana khoi condemn tawi adagi magi adugi nungai taba phungdu e natra adagi ate thopa fam sing da thokpa thodok wathok sing da PMO gi office na khwai digi hana madugi condemnation gi pot se lai e Manipur da thokibda jiribam da mamang chahi da thokiba nupi taruk angang macha ahum yauna nupi taruk pharaga pugiba adusu security force ki mamang dagi pharaga pugiba pharaga matam gra thamaga amamam oina slaughtered tawraga butchered tawraga Turian the Thadou Leader, Adusu Yamna Yangi the Pibum da Moi Pibum Jig Lakiba. At mine heart crane a Kangaba Paraga Hoses in a Tamaga, Hoses Tamu Poto, Hatoga Matang Tarakibani, Kangaba. Adudi Pahalgam the Hena Satiba, Adugumba terrorist activities never. Adugumba Matokiba Matam. Adugi Matam Duda, the PMO was silenced. Adagi Home Ministry was silenced. Karigumba condemnation not of the lucky day. Aduga. Huzik ngarang akhoi mirol bok tadriba tha manga tha taruk changa kadoba angang ama loina na magi mayamba adusu tummingei da mamagi akhoi gi keno manungda akhoi gi mamagi pambo manungda tummingei da bong kasalaga hat khiba segi thodok se angang ani siba ise everybody was so mi loina sok tawi adumakna Imphal gi street sida mayam huptana hore even the government was so akhoi na kitang ui Cam sincerity lane sok to even a tom driven high with Dumadi, do the Aquina, Kitang and Kanbatare, Tawutabu, de Cock, Moina, press not Tadore, condemnation, Dumato, to palm the way, Kudimang the Tador, every minister or embassing, emulating Co, government the labor, even the chief minister of business Tadore. Adugi Poto Tangang si, Bagi Poti that Tadore, but not even a single Co condemnation, not from the PMO or either the SM, Home Ministry, Union Home Ministry. Adoragadi Manipur thokpa asyamna sathiba akhoi terrorist activities or terrorism ni terrorist activities ni act of terrorist neba bom pukhai laga angang michem hatpa adusu marol thoktriba angang hatpa adagi chahi manga ge angang hatpa aduga nupi buna mama buna sonba aduga mathang tarakpada civilian lambi da chapchariba ukhul lambi da mayum hannana bagi damakta chatliba adugumba civilian car manung da chachariba da Madurai no way capsule hakpada, not even a single condemnation, not from the government of India. Other is the government of India, Moina Kayamna Kamat Manipugi issues it Kayam Tamoishina Moina Akois low regate so Wangamore, Natragana, government of Indiana, Manipur's Hanti Lactore, Aduna, Mahadivas Hanti here, Lanbayaro, Habagi, Motivama Your rice as a Wangamosi Tole. Machine is understand of the government of Manipur here, Machine of Quinihena. Sidisi da koina loksin ga dawse mana moina khanbada hoi mamangi tronglawigi incident gi koina khangi maramdi leiriba noba government si thani da sungari chumi thani helakta ngari thani ga numit 13 ni trahumdui adu khara helakta ngari basida aina adaida chi amuk thugai ba pam ba yawrabra haibagi kaino amalai moida wakhala ma khalale khalan mam ju thoi som the peace initiative kanna hogulakput da som the sabotage tawno pot ama tawrabadi madu khandam thoi Kanana no koi government si sema pam government la adi koi peace hanjala kani ase koi sabotage to pam ba Manipur gi integrity thugai ba pam ba Manipur se chaos le helaga moi gi khudong cha ba pam ba mi sing duna di kaidong nung da Manipur gi da santi porok pasing ngamoy ba pam moy ba pam da bana maram oraga adugi du attack torok pani aina adugi pot ama kakta narrative ama kakta chatli do adu so adum land da adu why not crack down against those people ko Hariba Manipugi Kogi Santi Pamdaba, Manipur chumna chakadaba from Sida,
adu thugai ba pami ba kanghu dugi mathak ta kaido we crack down tawdri ba no haiba wafam du ne ba aduga kari gi damakta government sida yam hakchina lobi ga dabase even the home minister na su home minister masana su ngasi press conference tawbuda hari ba pot singja security gi pot me amal it is not about akoi gi hekta khudak te hekta tawbugi pot ama attack tawbugi adoi da khalli do adu su kitang wakhan ji khara chaung na khalla kana khara hakchin na khalla kana yeng ba ma change ba this is not akoi gi chumnagi leiri ba mi du de hekta numai kapsal pa nate ba yeng biyo coincidence ko chief minister na ukrul chatlu matungda hangra matungda mana chali do kana de ba unna bagi pot am khak yauri ba tor pasida madugi pot to gyan ta bi gadal ne ba aduga kari gi damakta manipur da lai ba government se masi strengthen tawdana kanna sem gadam matam sida kari gi damakta noina nomai kapsal ai no nomai kapai mi di akoi loi khangi hana dagi koi loi khangi ha ba di moina evidence piro haini proof piro haini it's not about proof or evidence, it's about the sequence of events that are happening since May 3, 2023. Audagi kana nungi kapi press no ta kai ke hainai audagi moina keno da television da natragana media da ngang matam da kari phongdoki haibaduna circumstances evidence oraga thoiba thongdok se moina kapane sidi am sengro pot na ba ade those ko arm cookie militant ne have sidi khangaba ne ba aduna adugi potu da kaidobugi moina strike tawdrino government si thugai ba pami ba government si laga koi shanti hanjana ba kanna koi da asam uri ba si thugai na bagi da ba sabotage story ba kangu dugi matakta instead of cracking down them ko military action tawgi mahutta moina sida koi gi excuse gi room thira ngang le regadi it's not a government, it's not a koi gi pangan gan ba government amana te ba aduna thongna phabiu leiba huziki anoba government sisu thongna phabiu aduga anoba government ne na thani khatani kaina hairaga akoina leithokpadasu hoi chief minister in charge ka tawbududi thani ka tawrsu adusu yadde maramdi they were in the ministry since the beginning of this government ministry da yaurga labani aduga hujik sinbe wani sinbasida moigi party ni moigi policy ni chathar ise adugi pot do moina tha nauri chahi nauri haina leithokpasu yaroi even the akoigi huji home minister or mamang minister oirabani natrado adugi hujik su chief minister or si mamang su minister oibiramabani hari ba mayam se si khalla kanda koi gi matam teli haibagi excuse su lothok piro aduga government sina shanti gi khongtang torokpada tangkak ta thugai na bo honari sing se masi miyam na hari se chumbene ba koi ni miyam na hari se army da assam rifle da koi tainer ri se valley da kuki koi gi sigi naga gi mafam sing se yaudre ngai matam da valley da thok matam da sugunu da kari thokhi police personnel sing thoa kanda haribi irang si intervene tongna bagi nam ka thok matam da assam rifles ki gari acho ba nongoi pai ba sing duna police station mamang na khamjalaga thon da bagi issue leigri natro aduna kadai da kari ta ke matam da are they going hand in glove with the armed cookie militants sai bagi pot to yam chaung na khoi takro adugi pot to gi chingnaraga leiraga valley dagi central force lokthok piro ba kholau se mapam mathang lauriba assam rifle lokthok piro se mathang lauriba moi chathok chasin thing tawbada thingai ba pot sing do atai gi nate ba makhoina hariba terrorist sing sida mateng pirabra akhoi bu lan tarakpa dagi yum mai thaba mayam sida mateng pangabra haibagi wakhalon chingnabadu da mayam na thingai ne ba aduga mayam na thingi pot to moina tawbu thawk tu dei thingpani khoi security position da hinder tongnaba thingbu su nate akhoi kanjanaba thingbu pot ne ba adai tasina busu langani aduga huji thoiba asa kanogi ukrul lambi da thoiba sigi attack sida makoina kari gi damakta adugi kano sing do khanga kanda kadubagi adai leba security force sing na leiriba manak nakpuda leiriba kano myam kadoi khangoi duno even valley da khoi gi tawgiba assam rifles ka moiga yanaraga chatle ba kholau do chamana ba kholau ngasi ukrul lagi tholai ba assam rifle ga arm cookie militant sing siga hand in glove chapmina re habagi pot se adum yam chaw ngasi tholok press note khuding makta masigi pot se yawe ba yauraga di mayam na hari se akoi gi nuksi setna una leng ba hongna di habagi pot to al mayam na hai asum khra di yaurabra adu not every cookie sa akoi gi terrorist ki wakholo leibadi nate se sir kem cha na chatki ba khongchat tu da khoi gi thawai village da adagi atop top cookie village sing da madham du da leiba miyam sing da mangon da ulak thiba attitude sing du na ta e not everybody of them every one of them ko like khoi gi ngasi gi huziki leiriba khoi gi violence se moi khudimak na di pam deba adu kana gu khra di pami ba group se akhoi ne khangabani pinpoint torabani kana no si khangabani hari ba sing sigi mathak ta ke du crack down to gidrino tawna na bagi phirep lawdri sina kari gino sini aina ka to jeri hangjeri okay
Rinku, just very short idea. Again, I'm going to tell you, Marina, Quiggy, Atopa Cookie, Nupi, Parrot, Tomatam, the Yagi Prime Minister, Magagi, Masamak, condemned the way from there, Manipurgi, Quiggy, Muitaruk, Agang, Pimcha, Ahom. Aduga mama ahom hatu ki matam dejo masi condemn the way from lite nahan gi nibim sa si matam dejo aduga angang ani si dejo adugi condemn the way from lite aduga ngarang nahan ngarang gi nagagi sinau si dejo condemn the lite have dare adu yana strategy go silence am ko India government ge adu totally like a silent spectators mo ulai bje India government ki central government ki mandate yam tiena khidang thamira mo aduga break am lojak da aduni koi gi hujik lai riba koi gi go India government central government sina Manipur de yengi ba big se kari mi no haibuduni moina is it because that Myanmar se koi ga yumlon na bjina Myanmar gi market se control tong na ba Myanmar gi economy se control tong na ba Myanmar gi kana ba long na ba gi damakta are they using the cookie militant after even after knowing that they are from the state of Burma de gi chang pa kene BHP kanano kene BHP kanano kene BHP Burma itself to Burma se pali Burma de gi chang pa haibne ba we have information about them giving training by the Assam Rifles ki akoi adu evidence piu haraga demo akoi akoi di yengu bani khangu bani leira mafam du di har pa mayam khang bani adu leire adu ka makoi na Myanmar gi process na one of the RD ko kare ngasai gi keno haibudo moina peace tawribra appeasement politics ama tawribra kuki gi militant singsida kai no da because Burma si Myanmar si the moi politics tongna bagi damakta Tauribra haibagi mi duni aduna manung da thoiba pochidi moine attack torokpadagi micham kya hakre Kamal Babu adagi akhoi lintoi adagi nupi masa amaga nupa masa amaga keno da hat khiba mayam ama mathang series of killings mayam ama legri se all are kan moine tawunga phara tawunga kani ko mo violence thokpa incident da siba nate ko in hajari se phara makoi gi custody leiraga kona hat khiba mi gi masing se adugi matik jame ba yami ba sing je kari gi damakta condemn tawdri bano abdo are they afraid that ngasai gi cookie gi leiriba Myanmar on the gi chang pa cookie sing si gi leiriba am narco terrorist sing si gi moigi moida thammi ba moigi keno politics to moigi sanaraga Myanmar da tawnana bagi pot moina Myanmar gi politics chanchen na bagi pot moina akhoi gi kaladan project ki pot ta moina mangami ba mangsing do moi sinaraga yani na khalami pot che mang hitare na cookie na to phat ta sing je kupsalaga thangani haibagi wakhalo na ma India government gi leaders sing leirabra exactly yam same daring ko aduna Manipur da haji praja myam hangi wa phom je Cookie Kulai by Cookie terrorists in the Manipur run down over state of Manipur government type of one to hang you say Aduna has it Mafam the Tokiba Narang Tokiba Tokdok say intelligence Karai Sakari intelligence input later Karimanam intelligence ki parche Masi I am a matam punamokta masigi or a choba vacuum Malay Masi Kari Maramgino have